ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯪꯁꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯑꯗꯨꯗ ꯕꯟꯗꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯚꯨꯄꯣꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤ ꯌꯥꯎꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯟꯗꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯌꯥꯝ ꯇꯧꯗꯨꯅ ꯄꯣꯠꯂꯣꯏꯈ꯭ꯔꯦ꯫ ꯕꯟꯗꯅꯥꯒꯤ ꯍꯛꯆꯥꯡ ꯄꯣꯠꯂꯣꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯚꯨꯄꯣꯜꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯥꯏꯕ ꯑꯃꯨꯌꯥꯏꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯈꯨꯠꯇ ꯐꯖꯔꯕ ꯎꯇꯨꯞ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯑꯃꯨꯌꯥꯏꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯂꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅꯅꯤ꯫ ꯑꯁꯨꯝꯅ ꯚꯨꯄꯣꯜꯅ ꯆꯠꯈꯤꯕꯗꯨ ꯇꯨꯡꯂꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯚꯨꯄꯣꯜꯒꯤ ꯃꯤꯍꯨꯜ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡꯅ "ꯚꯨꯄꯣꯜ, ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯆꯨꯝ ꯃꯔꯥꯟ ꯊꯤꯗꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ" ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯈꯥꯝꯂꯤꯕꯗꯨ ꯇꯥꯗ ꯚꯨꯄꯣꯜ ꯄꯔꯞ ꯄꯔꯞ ꯑꯃꯨꯌꯥꯏꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯗꯤ ꯏꯍꯤꯡ ꯍꯤꯡꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯍꯥꯛꯇꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯃꯕꯨ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯨꯄꯣꯜ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯨꯌꯥꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ "ꯍꯩ, ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯥꯎꯕ ꯃꯤꯅꯣ? ꯅꯍꯥꯛ ꯌꯥꯝꯅ ꯍꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯤꯅꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯂꯧꯔꯤꯕꯅꯣ? ꯑꯗꯨꯅ ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯂꯧꯕ ꯇꯥꯔꯦ꯫ ꯅꯪꯅ ꯍꯩꯕꯅ ꯃꯟꯇ꯭ꯔ, ꯑꯩꯅ ꯍꯩꯕꯅ ꯍꯨꯏꯌꯟ ꯂꯥꯂꯣꯡ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯚꯨꯄꯣꯜꯅ ꯑꯃꯨꯌꯥꯏ ꯇꯝꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯥꯎꯔꯕ ꯎꯇꯨꯞ ꯑꯗꯨꯅ ꯃꯀꯣꯛ ꯅꯋꯥꯏ ꯇꯝꯅ ꯍꯥꯏꯊꯔꯛꯄꯗ ꯑꯃꯨꯌꯥꯏꯅ ꯂꯩꯊꯣꯛꯍꯧꯕꯗꯒꯤ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯍꯥꯏꯊꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ "ꯍꯩ, ꯀꯔꯤꯅꯣ ꯚꯨꯄꯣꯜ, ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯥꯎ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯂꯒ ꯏꯔꯥꯟ ꯁꯤꯡꯆꯤꯜꯂꯒꯅꯨꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯚꯨꯄꯣꯜꯅ "ꯀꯔꯤ ꯏꯔꯥꯟ ꯁꯤꯒꯅꯨ ꯀꯀꯥꯏꯗꯅ? ꯅꯪꯅ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯂꯩꯋꯥ ꯃꯟꯇ꯭ꯔ ꯊꯥꯖꯤꯟꯗꯨꯅ ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ." ꯑꯁꯨꯝꯅ ꯚꯨꯄꯣꯜꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯠꯅꯔꯛꯄꯗ ꯚꯨꯄꯣꯜꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯚꯨꯄꯣꯜꯕꯨ ꯐꯥꯖꯤꯜꯂꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯨꯄꯣꯜꯅ "ꯑꯃꯨꯌꯥꯏ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕꯅꯤ꯫ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯃꯌꯥꯝꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ "ꯍꯥꯏ, ꯚꯨꯄꯣꯜ, ꯅꯍꯥꯛꯀꯤ ꯋꯥꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯑꯣꯏꯗꯦ꯫ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯜꯂꯒ ꯋꯥꯗꯣ ꯉꯥꯡꯉꯨ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯅꯉꯣꯟꯗ ꯀꯔꯤ ꯄ꯭ꯔꯃꯥꯟ ꯂꯩꯕꯒꯦ? ꯅꯍꯥꯛꯅ ꯃꯌꯥꯝꯗ ꯊꯥꯖꯕ ꯌꯥꯕ ꯀꯔꯤ ꯄꯣꯠꯄꯨ ꯎꯠꯀꯗꯧꯔꯤꯕꯒꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯚꯨꯄꯣꯜꯅ "ꯑꯣ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯄ꯭ꯔꯃꯥꯟ ꯂꯩꯇꯕ, ꯎꯠꯄ ꯌꯥꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯍꯧꯗꯕꯅ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯔꯦꯝꯕꯗ ꯑꯗꯨꯃꯛ ꯃꯥꯡꯖꯕ ꯇꯥꯔꯕ꯭ꯔꯥ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ "ꯁꯥꯈꯤ ꯁꯥꯕꯣꯟ ꯂꯩꯇꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯕꯨ ꯃꯔꯥꯟ ꯁꯤꯒꯗꯧꯔꯤꯕꯅꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯇꯥꯏꯅꯐꯝ ꯈꯪꯗꯗꯨꯅ ꯃꯉꯣꯟꯗ ꯄꯪꯇꯥꯏꯃꯛ ꯇꯥꯏꯅꯕ ꯑꯗꯨ ꯑꯣꯏꯔꯤꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯃꯨꯌꯥꯏꯁꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯗꯨꯗ ꯅꯍꯥꯛꯁꯨ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯌꯨꯝꯗ ꯍꯜꯂꯨ ꯑꯗꯨꯒꯅꯦ ꯋꯥꯈꯜ ꯑꯃꯨꯛꯇꯪ ꯐꯥꯊꯧ." ꯉꯁꯥꯏꯗꯒꯤ ꯉꯥꯡꯅ ꯆꯠꯅꯔꯤꯕꯁꯤꯡ ꯑꯗꯣ ꯆꯤꯡꯂꯦꯝꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅꯁꯨ ꯈꯪꯂꯤ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤ ꯍꯥꯠꯂꯕꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯈꯤ, ꯃꯍꯥꯛꯅ ꯁꯤ ꯇꯧꯏ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯂꯥꯟꯕ ꯇꯥꯔꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯃꯄꯥꯕꯨꯡꯕꯨ ꯊꯦꯝꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯚꯨꯄꯣꯜ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯅꯤꯁꯥꯗ ꯂꯥꯏꯆꯨꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯐꯝꯗꯨꯅ ꯂꯩ꯫ ꯂꯩꯀꯥꯏꯒꯤꯗꯃꯛꯇ ꯆꯦꯜꯂꯝꯕ ꯃꯍꯥꯛꯅ ꯊꯥꯊꯔꯝꯕ ꯐꯤꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯤ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯕꯨ ꯋꯥꯔꯧꯕ ꯍꯦꯟꯖꯜꯂꯛꯈꯤ꯫
ꯃꯁꯤꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯨꯌꯥꯏ ꯃꯍꯥꯛꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯐꯥꯛꯇꯨꯅ ꯄꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯑꯁꯨꯝ ꯄꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯝꯕꯤꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯃꯃꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯅꯝꯕ ꯆꯦ ꯆꯥꯡ ꯂꯥꯏꯔꯤꯛ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯄꯥꯗꯨꯅ ꯈꯪꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤꯅ ꯇꯧꯔꯤꯕꯗꯣ ꯃꯄꯥ ꯚꯨꯄꯣꯜꯅ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯚꯨꯄꯣꯜꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗꯨꯅ ꯊꯛꯇꯨꯅ ꯂꯩꯕ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯅ ꯚꯨꯄꯣꯜꯅ ꯑꯃꯨꯌꯥꯏ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯥꯏꯕꯅꯤ, ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯆꯠꯄ, ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯗꯨꯅ ꯊꯥꯖꯤꯜꯂꯛꯄ, ꯌꯥꯗ꯭ꯔꯒꯅ ꯍꯦꯛꯇꯃꯛ ꯐꯨꯔꯛꯄ, ꯃꯁꯤꯅꯤ ꯚꯨꯄꯣꯜꯒꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯄꯥꯗꯨꯅ ꯃꯃꯥ ꯕꯟꯗꯅꯥꯅ ꯊꯝꯂꯝꯕ ꯃꯍꯩꯁꯤꯡ ꯑꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯀꯠꯅ ꯍꯩꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨꯌꯥꯏ ꯃꯍꯥꯛ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯏ ꯍꯨꯃꯥꯡ ꯁꯧꯏ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯊꯥꯕꯜ ꯃꯉꯥꯜꯗ ꯃꯍꯥꯛ ꯀꯥꯡ ꯍꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯎꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ "ꯍꯤ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯩꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯆꯠꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯌꯥꯏꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯛꯂꯦꯁꯦ, ꯀꯅꯥꯅꯣꯅꯦ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯁꯤꯖꯒꯦꯗꯅ ꯍꯧꯔꯤꯕꯅꯤ, ꯕꯟꯗꯅꯥꯗ ꯇꯥꯈꯤꯕ ꯗꯁꯥꯗꯨ ꯃꯉꯣꯟꯗꯁꯨ ꯇꯥꯅꯤꯡꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯍꯩ, ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯃꯥꯡꯗ ꯂꯤꯐꯠ ꯆꯠꯇꯅ ꯀꯔꯦꯝꯅꯔꯤꯕꯗꯣ? ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯩꯅ ꯁꯣꯝꯗ ꯀꯔꯤꯅꯣꯝ ꯇꯧꯔꯛꯂꯕꯗꯤ ꯁꯤꯖꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯈꯪꯍꯧꯗꯅ ꯑꯃꯨꯌꯥꯏꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯁꯥꯕ ꯁꯥꯎꯝ ꯑꯃ ꯋꯪ ꯂꯥꯎꯅ ꯃꯃꯥꯡꯂꯣꯝꯗ ꯍꯨꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ "ꯍꯤ, ꯀꯔꯤꯅꯣ ꯁꯤꯗꯤ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯨꯌꯥꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯛ ꯅꯥꯟꯊꯔꯨꯕꯒꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯃ ꯃꯅꯥꯛꯇ ꯂꯦꯞꯂꯔꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ "ꯑꯦꯍꯦ, ꯀꯅꯥꯅꯣ ꯅꯪꯗꯤ? ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ? ꯁꯦꯡꯅ ꯈꯨꯝꯃꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯡꯂꯕ ꯄꯥꯛꯂꯕ ꯆꯩꯁꯥꯡ ꯑꯃ ꯂꯧꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯑꯃꯨꯌꯥꯏꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯐꯨꯗ ꯐꯨꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯄꯪꯐꯨꯗ ꯐꯨꯔꯛꯄꯗꯨꯗ ꯑꯃꯨꯌꯥꯏ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ, ꯑꯗꯨꯒ "ꯀꯅꯥ ꯂꯩꯕꯒꯦ ꯍꯩ, ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯃꯨꯌꯥꯏꯅ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯃꯃꯧꯁꯤꯡ ꯆꯦꯟꯊꯣꯔꯛꯂꯤ, ꯑꯗꯨꯒ "ꯀꯔꯤ ꯇꯧꯔꯕꯒꯦ ꯄꯥꯕꯨꯡ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯗꯣ ꯁꯨꯃꯥꯡꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯆꯦꯟꯊꯣꯔꯛꯄꯗꯒꯤꯗꯤ ꯑꯃꯨꯌꯥꯏꯗ ꯐꯨꯔꯝꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯃꯨꯌꯥꯏꯁꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯍꯥꯛꯅ "ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯅꯨꯡꯉꯥꯏꯅꯤ, ꯈꯪꯒꯅꯤꯗꯅ, ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕ ꯈꯪꯒꯅꯤꯗꯅ ꯃꯣꯏ." ꯑꯃꯨꯌꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯃꯧꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯚꯥꯞ ꯇꯥꯕ ꯅꯠꯇꯦ꯫ "ꯀꯔꯤꯅꯣ ꯄꯥꯕꯨꯡ? ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯑꯃꯨꯌꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ "ꯍꯩ, ꯀꯔꯤ ꯑꯣꯏꯔꯨꯅꯦꯒꯦꯅꯦ? ꯀꯅꯥꯅꯣ ꯈꯪꯗꯦ, ꯑꯩꯉꯣꯟꯗ ꯆꯩꯅ ꯄꯪꯀꯟꯗ ꯀꯜꯂꯝꯂꯤꯕꯅꯤ, ꯌꯦꯡꯉꯨꯗꯅꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯐꯤ ꯍꯩꯒꯠꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯔꯤ ꯄꯣꯝꯂꯤꯕꯗꯨ ꯎꯕꯗ ꯑꯃꯨꯌꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯅ "ꯄꯥꯕꯨꯡ ꯑꯗꯨꯒ ꯃꯤꯁꯤꯡꯗꯨ ꯈꯪꯍꯧꯗ꯭ꯔꯕ? ꯀꯅꯥꯅ ꯑꯣꯏꯅꯤꯒꯦꯅꯦ? ꯃꯥꯒꯤ ꯚꯨꯄꯣꯜ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯦꯛꯂꯒ ꯑꯩꯉꯣꯟꯗ ꯐꯨꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯨꯌꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯅ "ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄꯗꯗꯤ
kana amata chenkhiba amati mafam masda leirambasu thengadi matau karamna mina oigadoribano mina natabra aduni pabung mina mandi fare fare mina natrabadi lairo ramlagani asum hayam laga amuyai mahaki kada para adumak sangkhri matam aduda amuyai gi mamau nupi aduna pabung nandak tor dibasipu karino mi hadu hedana amuk sunga ha so amuk yokok paraga lami ngasi namu matom ta thar olaga kanbiyu na pabung se keno mator bani ko hai yam hena khanjaluno kai pabung yauna bini law sanga silo asum na hairaga makoi imungda parap changkhri Haujik mahaki mamuna hai kibasing ado amuyai loinamak tahawi matam maruda amuyai na masigi ngaranga lakwa mawasisu aigi maramdaga thigatpaga saratana phaijai chatkane di khangdriye aduna hairaga amuyai kanana no hujik mangonda adugumna tharak libadubo kana goidapa jano haiduna makhan khalli matam aduda mahana singnari bisi makoi leikaida leiriba atopa amaiba kharasing amadi atoba mahaki ngahanwaida amaiba taminna kiba manabasing makoi miyam singaduna mahana mathang singaduna kana oiramba yabagi haibado asum khalli asumna khanba yaba khallabagi tungda amuyaina somana som leithok pasinadi ai yararoi karigumba thabak asena sum henjalaklabadi aingonda awa phamda tagadoribani siba naba yarakadoribani maramaduna ai athuba matamda kanaro aigi phamda suma tawlibase haibadu thidok thaba yararoi asubna khallaga amuyai mahak long hiblaga karigumba mahak ningsingnaba honari mahak ningsinglibasi mahaki masada karigumba tin laigi sawum phanglaklabadi madubu tasengna kanana tharaklibano natragana mahaki yungge koibada chumna khaki lakpa thawai miren phattaba timu laimura haibato khangdoknabagidamakta songadaba leiwa ama leiri hariba leiwa ado mahakna yamna kanna ningsinglibani matawa sumna amuyaina leiwa mantra singadu yamna kanna ningsingbadagiri hawjikda pung phana ningsingle leiwa ado mahakna mapanda songadoribani maramaduna amuyai mapanda tapna thoroklei ngasai mahakpu sumtat saba makai pudat lamadagi mahak ado saina khol phangbaduna makhu kato sek tuna mahak thoroklibani mapan jawrabada mahakna sumangda liplaga leiwa ado murum soli asomna mahakna leiwa ado hek solingai matam aduta khanghaudana mahaki manangal lomda yamna kanna kudon ahumuk pakpa waset amana haijinduna kalakpagi chaina khol ama phangki makhon suwan thongna haukhri matam aduda amuyaidi sorga phunba makhai mahakti thektoktuna leimaiduna tharo onduna khanglibani tanja aduda amuyaigi machanupa amadi mamugadu chenthoraktuna kari amuk torobage pabung haidun hangnakpada amuyaina hai nakoi chidesta layu ai karigumba matang tauge hatam bukane aigoda chaina krakdabadi nakoi munna yenghu krano haibado asumna hairaga amuyai amukasu lewa ado suranaba honarakpata hantam mukasu mahaki manangalдagi khara hantharaga makhwang wai adaida amukasu khudol ahumuk pakpa tharap tauba wachet amana kantharakpagum yamna kanna safu phangthi adumna torakpada amuyai sire haiduna koilau lauduna leimai oli aduga nakoi uhobra hojigi uhobra haiduna amuyaina onthorokpadadi mahaki masaga mamogadi mamit laukthoktuna amuyaida yingaga leiramli matamaduda amuyaina lokoi kedorage lokoi kedorage haiduna hanglubada amuyaigi masa nupaga mamogadudi pabra thupa tahoro haramlaga imungda chensenki makoidi amuyaigi manangkanda saina kaliba amuba saktamado mayek sengna uhorabani matamaduda amuyaina tawriba siri mina natredana layanidana kamdawni siri aina leiwa sonba khudingi asumna he phurabadi aidi leiwa sonba ngamlaroi phai khangjanba tabani asumna amuyaido makya chituna khangjanlaga leiwa ado sonba uri adumna leiwa ado hek sonba horokpaga amuyaigi manangan adutta masing thingamdana sai kaya kantharakli
ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯌꯥꯏꯒꯤ ꯃꯅꯪꯒꯟ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯇꯣꯏꯕ ꯁꯥꯕꯒ ꯅꯥꯕꯒ ꯆꯤꯛꯄꯒꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯈꯪꯖꯤꯟꯗꯨꯅ ꯑꯃꯨꯌꯥꯏꯅ ꯂꯩꯋꯥ ꯑꯗꯣ ꯁꯣꯟꯕ ꯂꯣꯏꯈ꯭ꯔꯦ ꯂꯩꯋꯥ ꯑꯗꯣ ꯁꯣꯟꯕ ꯍꯦꯛ ꯂꯣꯏꯕꯒꯗꯤ ꯑꯃꯨꯌꯥꯏꯅ ꯑꯣ ꯅꯪ ꯑꯣꯏꯔꯦꯀꯣ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯈꯨꯗꯣꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯌꯥꯏ ꯏꯃꯨꯡꯂꯣꯝꯗ ꯇꯞꯅ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯕꯟꯗꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯒꯨꯝꯂꯕ ꯃꯍꯩ ꯑꯁꯤ ꯍꯩꯔꯝꯂꯤꯕꯅꯣ ꯃꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕꯁꯤꯡꯅꯒ ꯍꯩꯕꯖꯥꯠ ꯅꯠꯇꯦ ꯃꯃꯥ ꯕꯟꯗꯅꯥ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯁꯨꯃꯥꯏꯅ ꯍꯩꯔꯝꯂꯣꯏ ꯀꯃꯔꯤꯝ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏ ꯏꯕꯨꯡꯉꯣ ꯍꯥꯏ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯁꯤꯂꯥꯎ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯁ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯏꯃꯨꯡꯗ ꯍꯣꯠꯇꯅ ꯆꯤꯟꯖꯟꯈ꯭ꯔꯤꯕꯗꯨꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕ ꯃꯤ ꯑꯗꯨ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯄꯥꯕꯨꯡ ꯃꯤ ꯑꯣꯏꯔꯕꯗꯤ ꯌꯦꯡꯒꯗꯕꯅꯤ ꯄꯥꯕꯨꯡꯒꯤ ꯃꯅꯪꯒꯟꯗ ꯐꯨꯔꯛꯂꯤꯕꯗꯨꯗꯤ ꯃꯤꯁꯨ ꯅꯠꯇꯅ ꯑꯗꯨꯗꯤ ꯀꯅꯥ ꯄꯥꯕꯨꯡ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯃꯃꯤ ꯑꯃ ꯃꯨꯔꯤ ꯃꯨꯔꯤ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯀꯔꯤꯅꯣ ꯄꯥꯏꯔꯒ ꯄꯥꯕꯨꯡꯗ ꯄꯪꯀꯟꯗ ꯀꯜꯂꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯕꯅꯤ ꯅꯨꯄꯥ ꯃꯥꯟꯗꯕ ꯏꯕꯣ ꯑꯩꯒꯤ ꯅꯪꯒꯜꯁꯦ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ ꯏꯒꯥꯏ ꯈꯔ ꯌꯩꯁꯤ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯐꯅꯅꯕ ꯍꯤꯗꯥꯛꯀ ꯂꯩꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯈꯔ ꯇꯩꯁꯤ ꯏꯄꯥꯕꯨꯡ ꯁꯥꯕꯅ ꯌꯥꯗ꯭ꯔꯦꯅꯦꯕꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯇꯩꯒꯦ ꯍꯤꯗꯥꯛ ꯌꯥꯝꯅ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯍꯧꯖꯤꯛ ꯃꯔꯤ ꯃꯔꯤ ꯄꯣꯝꯗꯨꯅ ꯈꯥꯝꯇꯦꯛꯂꯤꯕꯁꯤꯡ ꯑꯗꯣ ꯍꯤꯗꯥꯛ ꯇꯩꯗꯨꯅ ꯐꯅꯅꯕ ꯍꯣꯠꯅꯔꯤ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯄ ꯈꯨꯗꯤꯡ ꯑꯃꯨꯌꯥꯏꯗꯤ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯌꯥꯏꯅ ꯈꯪꯒꯅꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯃꯥꯒꯨꯝꯕꯅꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯥꯒꯤ ꯃꯃꯥ ꯐꯥꯎꯕ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯗꯕ ꯁꯥꯔꯤ ꯃꯥꯒꯤ ꯃꯄꯥ ꯑꯉꯥꯎꯕ ꯌꯨꯊꯛꯄ ꯑꯗꯨꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯖꯔꯨꯒꯅꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯤꯡꯂꯦꯝꯕꯤꯅ ꯇꯁ ꯀꯝꯗꯧꯏ ꯈꯪꯉꯕ꯭ꯔꯗꯣ ꯈꯪꯒꯅꯤ ꯇꯞꯅ ꯇꯞꯅ ꯂꯥꯛꯅꯈꯤ ꯈꯪꯒꯅꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯍꯥꯛꯅ ꯂꯥꯛꯅꯈꯤꯕꯅꯤ ꯑꯩꯕꯨꯁꯨ ꯅꯍꯥꯛꯅ ꯂꯥꯛꯅꯈꯤꯕꯅꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯪꯒꯅꯤ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕꯗ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯑꯃꯨꯌꯥꯏ ꯃꯍꯥꯛ ꯇꯨꯝꯊꯕꯒ ꯌꯥꯔꯝꯗꯦ ꯉꯁꯥꯏ ꯆꯤꯡꯂꯦꯝꯕꯤꯅ ꯊꯥꯔꯛꯄ ꯂꯥꯏꯃꯨ ꯇꯤꯟꯃꯨꯁꯤꯡ ꯑꯗꯨꯅ ꯄꯤꯔꯤꯠ ꯁꯥꯕ ꯃꯈꯩ ꯐꯨꯗꯠꯂꯝꯂꯕꯅꯤꯅ ꯃꯗꯨꯒꯤ ꯆꯩꯅꯥꯈꯨꯜ ꯃꯌꯥꯝ ꯑꯗꯨꯅ ꯆꯤꯛꯄꯒ ꯁꯥꯕꯒ ꯃꯍꯥꯛ ꯂꯣꯡꯊꯣꯛꯂꯒ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯆꯦꯞꯂꯒ ꯅꯠꯇ꯭ꯔꯒꯅ ꯎꯞꯂꯒꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯈꯜꯂꯨꯕꯗ ꯑꯃꯨꯌꯥꯏ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯊꯛꯇ ꯀꯔꯤ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯌꯥꯏ ꯇꯨꯝꯂꯝꯕꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯡꯊꯣꯜꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯥꯛꯁꯪꯂꯣꯝꯗ ꯃꯣꯜꯂꯤ ꯂꯥꯛꯂꯦ ꯑꯗꯨꯒ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯨꯆꯥꯏ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯅꯤꯡꯗꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯤꯡꯗꯣꯡꯂꯣꯝꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯂꯒ ꯃꯅꯤꯡꯒꯤ ꯈꯣꯡꯕꯥꯜ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯇꯞꯅ ꯐꯝꯊꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨꯌꯥꯏꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯈꯣꯡꯕꯥꯜ ꯑꯗꯨꯗꯒꯤ ꯂꯥꯏꯃꯨ ꯑꯃꯕꯨ ꯀꯧꯊꯣꯛꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯣ ꯂꯥꯏꯃꯨ ꯑꯗꯨꯗ ꯄꯤꯊꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯍꯥꯏ ꯅꯪꯕꯨ ꯉꯁꯤ ꯑꯩꯅ ꯀꯧꯊꯣꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤ ꯑꯃꯒꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯉꯁꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯝꯂꯤꯕ ꯃꯥꯒꯤ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯍꯥꯛꯅ ꯑꯃꯨꯛ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯛꯅꯔꯨꯒꯗꯕꯅꯤ ꯃꯥꯒꯨꯝꯕꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯂꯥꯛꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏꯗ ꯂꯧꯕ ꯌꯥꯔꯣꯏ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯂꯧꯔꯕꯗꯤ ꯑꯃꯨꯛꯀꯁꯨ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯕꯨ ꯂꯥꯛꯅꯈ꯭ꯔꯤꯕꯗꯣ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯂꯥꯛꯅꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯖꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ
ꯃꯍꯥꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯂꯥꯟꯁꯨ ꯂꯣꯏꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯟ ꯑꯁꯦ ꯈꯔ ꯀꯨꯏꯅ ꯁꯣꯛꯅꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯥꯕꯨ ꯂꯣꯏꯁꯤꯜꯂꯝꯕꯗꯤ ꯌꯥꯔꯣꯏꯀꯣ ꯆꯠꯂꯣ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯧ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯂꯩꯃꯥꯏꯗ ꯆꯤꯡꯂꯒ ꯃꯍꯥꯛꯄꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯗꯕꯅꯤ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯂꯦ ꯁꯣꯝꯗ ꯆꯤꯡꯂꯦꯝꯕꯤꯗꯣ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯁꯥ ꯁꯣꯛꯄꯗꯤ ꯉꯝꯂꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯌꯥꯗ ꯍꯩꯈ꯭ꯔꯕ ꯃꯍꯩꯅꯣ ꯂꯥꯏꯃꯨ ꯇꯤꯃꯨ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯁꯣꯛꯄ ꯉꯝꯗꯅꯕ ꯀꯌꯥꯗ ꯆꯦꯛꯁꯤꯟꯅ ꯀꯥꯡꯊꯣꯜ ꯑꯁꯤꯗ ꯁꯤꯟꯅꯔꯝꯂꯤꯕ ꯑꯩꯅ ꯃꯥꯒꯤ ꯃꯁꯥ ꯁꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯈꯨꯠꯂ ꯃꯁꯝꯂ ꯑꯃꯇꯪ ꯀꯥꯡꯊꯣꯜ ꯑꯁꯤꯗꯒꯤ ꯍꯥꯏꯊꯔꯛꯂꯕꯗꯤ ꯃꯍꯥꯛꯄꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒꯦ ꯍꯥꯏꯕꯕꯨ ꯀꯌꯥꯗ ꯆꯦꯛꯁꯤꯟꯅ ꯇꯨꯝꯂꯤꯕ ꯀꯥꯡꯈꯜ ꯑꯁꯤꯁꯨ ꯀꯌꯥꯗ ꯆꯦꯛꯁꯤꯟꯅ ꯌꯦꯞꯂꯤꯕ ꯐꯩ ꯈꯪꯒꯅꯤ ꯑꯁꯣꯝꯗ ꯀꯅꯥꯅꯣꯝꯃ ꯇꯨꯝꯂꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯏꯃꯨ ꯑꯗꯨꯅ ꯕꯟꯗꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯕꯨꯕꯣꯜꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯕꯨꯕꯣꯜꯅ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯂꯥꯏꯃꯨ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯕꯨꯕꯣꯜꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯕꯨꯕꯣꯜ ꯍꯥꯏꯗꯨꯅ ꯀꯧꯔꯨꯏ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯗꯣ ꯃꯃꯤꯠꯇꯣ ꯐꯛꯂꯤ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ